Sugunu Police Station ki gate mamang dangarang Assam Rifles Amasung Manipur Police Anigi Marakta Thokkhiba Thoudok aduki matangda Achum Aran Puthoknaba leba singdan DP-naba Hotnari Athubada internet hangnanaba khanaba sulairi haina Chief Minister Birena Phongdorakli Hiram asigi matangda Chief Minister Birena video gi khuthangda thatorokpa warol amana hai hauzik thoklibi irang asi laksinanabagi damak security force singna tumba chaba khangdana akan mamungda hotnari laibak thibadi ngarang Assam Rifles Amasung Manipur Police Anigi Marakta thokhaningdaba Thoudok ama bab tanaba watpadagi thokre laibak thiba Thoudok kharadagi mafam aduaida leikitraba mioi singi hakchang lauthoknanaba hotnabada Assam Rifles Amasung Manipur Police Anigi Marakta bab tanadabadagi Thoudok adu thokkibani Hiram asigi matangda chumba puthoknanabagi center gi luchingba singa tanaraba matung tijinba hore maduda force anigi maikaidagi tawroidaba ahenba thabak tawramlabadi maralgi matungina matik chaba chairak pigani Thokkhiba Thoudok adu yengbada nungaitaba amasung pendaba fawi adumaku irang asi laksinanabagi haukhiba tha amarom asi tumba chaba khangdana thengnarakwa force ngaktani matang asida lengakna Achum Aran Puthoknabagi thangjilakliba khongthang asigi aroiba fawbadang pukning fatharaka ngaibiu maraliba sing matik chaba chairak pinana balengakna honari Chief Minister Birena Makhatana hai Manipur miyamgi mature oiba amasung wakhal khanthaba ngambagi sakti na ngasidi tapna santi hanjilhanba ngamle nongmagi curfew hangdokpagi matam sangdorakpaga iroinana tha amarom thingjinduna laklaba internet hangdoknanabagi matangdasu khanaba hore lamdam asida leiriba CSO intellectual circle imaivel amadi miyamna lengakta thajaba thamduna lengak asida pautak pibiu hainasu Chief Minister Birengi warol asina phongdorakli Sugunu da Thokkhiba Assam Rifle tamadi koi Manipur Police Anigi Marakta video channel kharada ulakhiba taunakiba Thokkhiba Thoudok adu yama laibak thibani Assam Rifles aduga Manipur Police lairiba CRPF aduga paramilitary forces mayam si tha amamuk chupna yamna tension leiba yamna mafam sadaba mafam singda irang si laksanaba honabada tumba chaba khangdana honariba force ngaktani adu laibak thibadi bhap tana hogdaba aikhoigi mafamduda thoningnaba Thoudok thokkibadagi leikidraba mioi kharagi hakchang lokthoknanaba honabada thokkhiba bhap tana hogdaba Thoudok amani haidana aina logjabaga loinana madugida kanagumba any force amana ahenba nattaba tawramba thengnarabadi madugidu ekoi matik chaba chap chaba action longnabagi damakta ekoina sarkargi maikaidagi ekoi thijanba hore maram maduna Manipurgi miyamda tampag amadi singda leibiribe sinau mayam punamakta hairiba Thokkhiba Thoudok adugi matangda nungnangba aduba nungaitaba tawbidana puning phathabire harakanda adubu kanana karino kanana kamai tawbuno haibadu ekhoi thuna mara leibasingdu ekhoi dandi pinanaba sarkargi maikaidagi ekhoi honajari hairiba poda se leader sing phawbo yongnadana khanare yengbada tabada yamna nungaitaba Thoudokti woi pendabadi woi adubu oiragriba phibamsida thamuk hena supna chabam thakpham khangdana tumam chabam khangdana thengnarakpa ngaktu oibanina ekhoi Achum Aran du phajana thiraga sarkarna lokholakpa step mara leibasingda ekhoina thangakadaba khongthang adu phawba mayam tuminna puning phatharaga ingna leibiu haidana aigi maigaidagi aduga sarkargi maigaidagi mayamda ai khubak changjok tara lonana khurumjari